ꯇꯣꯉꯥꯟꯕ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯞꯗꯦꯠꯇ ꯖꯨꯂꯥꯏ 8ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯗ ꯏꯟꯗꯤꯌꯟ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯋꯥꯔꯀꯤꯡ ꯋꯨꯃꯦꯟ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯐꯣꯔꯝ ꯑꯁꯤꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯃꯃꯥꯡ ꯊꯥ ꯖꯨꯟ 8ꯗ ꯏꯔꯥꯕꯠ ꯚꯕꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯐꯣꯔꯝ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯅ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ AITUC ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯁꯣꯇꯤꯟ ꯀꯨꯃꯥꯔ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ KS ꯕ꯭ꯔꯣꯖꯦꯟ, ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯦꯔꯥ ꯔꯥꯖ ꯕꯦꯒꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯖꯨꯂꯥꯏ 8 ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ 10 ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ L. ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯄꯨꯈꯠꯅꯕ ꯗꯤꯃꯥꯟꯗꯁꯤꯡ ꯂꯥꯎꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯑꯃꯁꯨꯡ 37ꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯑꯈꯟꯅꯕ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯂꯤꯡꯗꯨꯅ ꯑꯊꯨꯕꯗ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛꯄ ꯌꯥꯍꯜꯂꯨ, ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ, ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯈꯪꯕꯤꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯒꯗꯕ ꯂꯦꯕꯔ ꯀꯣꯗ 4 ꯈꯛꯇꯃꯛ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯊꯧꯁꯤꯜ ꯌꯥꯔꯣꯏ, ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯑꯦꯖꯦꯟꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯨ, ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯁꯣꯁꯤꯌꯦꯜ ꯁꯦꯛꯇꯔ ꯑꯣꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯗꯨ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗꯒ ꯂꯣꯏꯅꯅ ꯖꯨꯟ 8ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ 52 ꯁꯤꯈ꯭ꯔꯦ, 12 ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯀꯥ ꯍꯦꯟꯕ ꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯔꯛꯄ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ 52 ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 12 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯦꯁꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯁꯦꯟꯇꯔꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯖꯨꯟ 10ꯗꯒꯤ ꯖꯨꯂꯥꯏ 1 ꯐꯥꯎꯕꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯑꯣꯏ 52 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯟ-ꯊꯨꯝ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕ ꯃꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯑꯣꯏ 10 ꯁꯤꯈꯤ꯫ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯨꯝ 204 ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 103 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 1,39.03 ꯂꯣꯝꯒꯤ ꯂꯟ-ꯊꯨꯝ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ PM ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯕꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯐꯥꯈꯤꯕ ꯁꯥꯃꯨꯑꯦꯜ ꯊꯣꯡꯁꯤꯌꯥꯟꯍꯥꯎ ꯖꯨꯂꯥꯏ 18 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯑꯀꯤ-ꯑꯈꯪ ꯄꯤꯈꯤꯕ ꯑꯃꯗꯤ ꯃꯤꯁꯤ-ꯃꯤꯅꯥ ꯊꯣꯛꯍꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯐꯥꯈ꯭ꯔꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯃꯅꯥꯛꯀꯤ ꯑꯦꯜ ꯂꯃꯨꯟꯂꯨꯏ ꯚꯤꯂꯦꯖꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯁꯥꯃꯨꯑꯦꯜ ꯊꯣꯡꯁꯤꯌꯥꯟꯍꯥꯎ ꯋꯥꯏꯐꯩ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁ NIA ꯃꯅꯤꯄꯨꯔ ꯅꯝꯕꯔ 1ꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯁꯥꯃꯨꯑꯦꯜ ꯈꯣꯡꯁꯤꯌꯥꯎ ꯋꯥꯏꯐꯩ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 12ꯗ NIA ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯆꯅ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟꯒꯤꯗꯃꯛ NIAꯒꯤ ꯀꯁꯇꯗꯤꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯤꯃꯥꯟꯗ ꯄꯦꯔꯣꯜ ꯁꯨꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ NIAꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯃꯨꯑꯦꯜ ꯊꯣꯡꯁꯤꯟꯍꯥꯎ ꯋꯥꯏꯐꯩꯒꯤ ꯀꯦꯁ ꯔꯦꯀꯣꯔꯗꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯕꯅ ꯃꯈꯥ ꯇꯥꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯔꯈꯨꯜ ꯃꯅꯤꯡ ꯁꯩꯖꯥꯡꯄꯣꯛꯄꯤ ꯂꯧꯀꯣꯜꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯎꯪꯈꯠꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯔꯈꯨꯜ ꯃꯅꯤꯡ ꯁꯩꯖꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯂꯧꯀꯣꯜꯗ ꯆꯝꯐꯥꯏ ꯚꯤꯂꯦꯖꯀꯤ ꯀꯨꯀꯤꯁꯤꯡ ꯆꯪꯁꯤꯜꯂꯒ ꯂꯧ ꯎꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯎꯪꯈꯠꯅꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯃꯩꯇꯩꯒꯤ
ꯂꯧꯄꯨꯁꯤꯡ ꯑꯗꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯏꯟꯈꯠꯅꯕ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯧ ꯎꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ CRPFꯀꯤ ꯀꯥꯡꯕꯨꯗ ꯄꯥꯎ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡ ꯑꯗꯨꯕꯨ ꯑꯊꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯠꯇ꯭ꯔꯒ ꯀꯥ ꯍꯦꯟꯅ ꯏꯔꯥꯡ ꯆꯥꯎꯊꯣꯛꯈꯤꯗꯦ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯧꯐꯝꯁꯤꯡ ꯂꯧ ꯎꯅꯕ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯧ ꯎꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯂꯧ ꯎꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯎꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯊꯤꯡ ꯄꯤꯗꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯦ ꯍꯥꯏꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯃꯤꯁꯤꯡꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯖꯨꯟ 15ꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯃꯩꯇꯩꯁꯤꯡꯅ ꯂꯧ ꯈꯣꯏꯅꯕ ꯆꯪꯕꯗ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯏ ꯀꯦꯅꯦꯜꯗ ꯂꯧ ꯈꯣꯏꯕ ꯆꯪꯕꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯂꯧꯃꯤ ꯑꯃ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯣꯖꯥ ꯅꯨꯄꯤꯅ ꯃꯍꯩꯔꯣꯏ 10ꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯈ꯭ꯔꯦ ꯔꯤꯄꯣꯔꯠ꯫ ꯆꯍꯤ 23 ꯁꯨꯔꯕꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 10 ꯔꯣꯝꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯆꯍꯤ 10ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯈꯤꯕꯅꯤ꯫ ꯄꯦꯔꯦꯟꯠꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯄꯗꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗꯒꯤ ꯀꯩꯅꯊꯪꯗ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯄꯥꯎ ꯑꯃꯗ ꯀꯨꯀꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯪꯂꯥꯟ ꯅꯥꯒꯥꯁꯤꯡꯅ ꯌꯦꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯥꯒꯥꯒꯤ ꯂꯝꯗ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕ ꯌꯥꯔꯣꯏ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯆꯤꯐ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯐꯥꯎꯔꯒ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯕꯅꯆꯤꯡꯕ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯊꯧꯔꯥꯡ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯆꯤꯐ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ELNCCAꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯂꯨꯞ ꯑꯁꯤꯒꯤ ꯃꯦꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯝ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕ ꯁꯝꯅꯍꯟꯅꯕ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯕ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯒꯥꯒꯤ ꯂꯝꯗ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯅꯠꯇ꯭ꯔꯒꯅ ꯂꯥꯌꯣꯟ ꯔꯣꯗ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯦꯟ ꯔꯦꯀꯣꯔꯗꯇ ꯌꯥꯎꯗꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯤ ꯅꯥꯒꯥ ꯐꯨꯔꯨꯞꯄꯨ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯤꯡꯗ ꯏꯃꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯒꯥꯒꯤ ꯂꯝꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯂꯩꯔꯛꯇ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯎꯪꯈꯠꯅꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯔꯝ ꯆꯥꯕ ꯃꯐꯝ ꯑꯁꯤꯕꯨ ꯊꯧꯁꯥꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯃꯔꯝꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯍꯜꯂꯣꯏꯗꯕꯅꯤ꯫ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯒꯗꯕ ꯊꯧꯁꯤꯜ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫